Yumda BOM thamjalamba ama akhoi Euro Manipur gi akhoi chinau amagi Yumda BOM thamjalame singge mai chapam lekai da chinau mayam Yumda BOM thamjalame live share tawbiyo yare live sing bi bayaro ga di share tawbiyo chinau mayam akhoi Euro Manipur gi chinau amagi Yumda akhoi BOM thamjal Euro Manipur gi volunteer singi Yumda BOM thamba hobire Nam Thagasari, Manipur ki State Police Sing Nangasai, Euro Manipur ki meeting lay tabada, Yangan Laki Bune the BOM lay tabada di Akoi, Yam Tuna the Act of Virakre, Shishu Akoi Tagacha, Pontoksari. Aduga matang update asna TAIFUM amadi TAPTA ben official page hack TOUKHRE mateng pangbiwang ambi bisil now sing namaka the pg number is the contact to you 7005048204 mateng pangbiwang amba miyoi da singje mai 360 gi mai kai digi awang bathak tai kai khumna bu chagani mateng pangbiba ngambi ga daba miyu singna pau asibu yawna na ba share to biramo haina singje mai 360 da thagat rakpa update amgi matung inna thamjabani video sing biba kita makta mayam pom nang pom ka na TWKHRE anu update kita makta online Manipur YouTube channel na subscribe to biramo thank you so much